ngasi akhoi lecture workshop Numit Nini Topkadaba akhoi capacity building for design and entrepreneurship pedagogy haidi akhoi like tambi bagi pongama akhoi masida pedagogy haina akhoi panjari basi akhoi practical yauba agi like tang akhoi blackboard iraga boy da kolom na tawai ira kolang lesson da adumba makhali workshop mani masida tambi tapi tambi doi je akhoi panjari project program masida ai samaga umobesi da aduga ai samaga associate professor department of civil engineering NIT Manipur Germany aduga si program asigi central ministry of education na khangap program da akhoi Nifu mga suba akhoi Poli Diagi wena si khangap pirakuna da ki haugiba ni tangtara mathoi asida akhoi bu accredit tawduna akhoi national Nini TV ne adum su funding piduna su program asi mai pangna akhoi Manipur da Pangthokhre thabak asi pi ta asi assign tarapani adun ma makha taba duna akhoi na ahambada me gi tangkunda hauba program sa ma tamjagre ado sigi si ngasi tamjari ba chathagada ba si ga hi chathagada ba sina yamna major ba event ne lai se tapi tamdoi da akhoi samak yauna akhoi na khagat chari ba mentor hai tare akhoi na mapan legi haina sumada haising ba ma experience me amam leira mo taruk ma akhoi khagat chare masigi khangalaga boina book akhoi gi oja martagi oja tara mari ma su ko sagi oja tara mari ma lei jare aduga amuk pandagi akhoi asimba ba ka sagi hala da gi taw lakpa moi jakra su resource person khas ko jare adu loinana akhoi satra kuntha mangam ki sangda akhoi sat khangalaga sigi pulap akhoi mentor faculty satra du yauna pulap tawraga sigi workshop asi moina kai tawba design thinking akhoi hayarda empathy entrepreneurial behavior the maruina sata sinje hai thabak phangdra kanda kari mom tawning kanda moga masagi oina kayumba mag entrepreneurship ta develop tawba adu mo kogi leiba na kogi leiba asila kogi masagi kogi kada kana kada bada ko laitang ko tammi bala ri kasi koina practice on thokpa samna haijara bada koina lawda hairaga ko ising kam sagi dagi haiba lai ka smart sensor semaga palaga ising jam to sahen lugumba ising laktaba adagi ando singba adagi koi drone technology ni gari da electric vehicle da anoba mai ka kai singen be aba aduna singba makhan makhagi le amma koi sija tana kona dana koi ai singam lai sina takpi ke tabirani aduga masi program masi maruina yamna focus piba ministry of education aduga masi focus asi national education policy 2020 makhada implement tarapa malvia mission teacher training program hena lokot pa program di makhada sali adu masi gi program asi dum tha khuni gi tawdo program ni adu asina yamna hana major event hai tare major program mo si ba masak takpa program ni si koi tam pasok se